ngasisu Manipur Top Channel digi ahanbada kanagadaba magi study report angatang mayamna thudo hindona kanagadaba angatang mayamna su hana khangbusu yoramragani khangdabusu yoramagani mayamna share tawjarake silora matungda maruiba paung khatanga mayamna hapsaramge ngasigi content sigi mayam topic asigi maming ahanbagi sina thamoi pena khunjel thokna kapana haksang da kana hali study report khoina kapli basi law khongdana kapasi kana ba masa amadi leiramli mayam da share tawjarake matokra maina kana hali bano haibisigi matangda miyoi bigi pukning da ka hena nungai taba ningba kai bigi amadi khangam daba saina mayok narakpa matam da upai leiraktraba hanna yenglakpada upai amata leiraktraba matam duda pukning nungsina mittagi pi sintharakpagi matang adubu aikhoina kappa haina khangnari haina basu leiri madudi miyoi bana ka hena harauraba nungai rabasu kappi aduga nakalamarom wabagi ngamkhai leiraktraba hanna yenglakpada pambai amata uraktraba matamduda kanagumbana kapsira noksira ba men taraktaba phibam ama mayuk naraktuna makhol hauna khakna noglakpa minok marakta mamittegi mapi oro tarakpa matamsu oi yawi adumakti ta sengna hairabada haraubigi nungaibigi minok nate mahaki thamoidigi tholakpa awaba nungaitaba punamaktugi mamini masidi photogi negative kumbani haibadi angauba potki negative na muna taba aduga amuba potki mamina negative aduda ngauruk ngauna tarakpa aikhoina thengnaribaduni makhol thokna khak lauduna nokliba miyoi adugi mittegi pi marik tariba aduna takli madudi mahakta sengna kaplibani aikhoina matangsida nainagodoribadi kapana miyoi bagi haksang da kari kanaba mawong da kanaba pibagi haibasini masina tonganba miyeng amada lakle akhang ahai sing medical expert medical psychologist sing na phongdok matungina miyoi ba amagi punsida mawong matau khetna jarabasu kaptaba midi amata yaude haidi nupa nupi animak kapi United States hairiba malemgi khwaidigi ina khullaba amasum sakti leiraba laiba asida leiriba nupi oibisingdi sangsata tha ahum laktagi marirak phawbadi kapi haidi aduga nupa oibisingna tha amara sangsat ama oin anirakti kapi hai jagat sangsar sida leiriba jiba ataidigi miyoi ba hairiba aikhoi asina kappa matamda pi tai aduga atai jiba singdi mapi ta de haidi pi gi makhal ahanbada basal miyoibana pi makhal ahum puthokli mikop khudingi mitna kuppada khudong sahaliba mitta mahausana yaujaduna leiriba pi asina mitpu matam punamakta soso lauduna thamlibani masibu medical termda basal haina khangnai pi makhal asi protein marang kaina yauraba anti bacterial liquid makhalamani masi yaubuna aikhoina ngahak leitana mit kuppada khudong sahalibani ani subda reflection tilhau khaidokpada thuppadagi natragana nungsit kana silakpada natragana maikhuna singba mit sangkhibadagi tarakpa pi makhal aduna reflection haina khangnari matang asida tarakdiba PhD nungaitaba foreign body sing haibadi tilhaudagi tholakpa nungsit amasu maikhugi entertain sing asidagi mit pu ngak thoknaba hotnaribani pi makhal asina miyoibigi mit pu amot akai kayadagi ngak thoktuna taru tanana thamgadoribani ahum subudana emotional thawai kai hena nungaitraba matam pukning nungsiman khibadigi sintharakpa pi adubu aikhoin emotional oiba pi haina khangnai asigumba makhalgi pi asida stress hormone yamna wangna yawi mathakta pankhriba pi makhal ani asida yawba sangdagi emotional pi da yawba stress hormona sang yamna heli aikhoi ayambana kappagi pi tabagi matangda sadaran oina wari watai sanabada pukningda laksinariba uriba PhD wakhal pukning waraba thamoi nungaitraba matamda hik kappada tarakpa pi adubuni miyoibada phanayamna warabasu khangamdaba saina amadi maisak kaya mayoknarabasu pi tana kaptanaba honai namsinduna thamnaba honabasi mahuksa oina tawi kappa haibasi thauna lejadaba akhang kandaba pangdaba singi matauni haina launaba maramna phongna mimangda kappada ikainei pi tana kaptanaba honabada namsinduna khangduna leibigi thawong asi haksangi oina phangjagadaba kanaba mayam ama manghanjabani haibasi medical scientist amadi psychology singna praman tawraba achumbani hairi thawai pe na kappa
khonjel thokna kapthokpa asina pukning wakhalgi pendaba omsaknaduna leiramba maisak amasum phongdoktaba saina punamak mapanda phudokhanduna pukning haksang animakta leiramba awabasingdu hantahali masina haksang nungaihali energy hapkatli hairi kumza English inganiga taraga marida satakhiba study amagi phal matungina miyoibada haksel gi oina kanaba kayamarum hakthengnana piri haiba tasingna khangba ngamkhi kapana matau karamna parasympathetic nervous system PNS activate tawduna miyoibagi pukning haksang potha hanbagi haibagi maramda study aduna mek singna phungdokhi kappa matamda laiminariba miyamna kapliba miyoy adugi nungaitaba wafam natragana thawdok adugi wari wakhong khangdoknaba honarakani loinana mahaki awaba kayadu hantahannaba marup mapang singna amadi minungsi chawba miyoy kyana mateng pangbirai masibu khonjel thokna kapthokpagi kanaba makhalamani aikhoi miyoibana thamoida pukningda thengnariba awaba nungaitaba-sing asi phongdokluba tawdana thamoi nungna phumjinduna thamlabadi atopa kananasu awabadu masak khangbiroi khangdabanina mateng pangbirakpagi wafamsu leiraroi kappadagi atopana mateng pangsilaktuna awaba kokhanbibagi mataw asibu miyoiba maseldagi natragana khunaidagi phanglakpa kanaba social benefit haina khangnai hainasu phongdorakli makha tarakpoina yam thamoi sokninga oiba pawmana mayam yungawba taraga tarena mawama mapuroibagi mamangni izat mangankhre Jharkhand ain leitre haina BJP na maral siri masai sei kuntra mangarom surabi angang mangagi mama oirabi mawama Jharkhand state ki Dumka district ta yungaw patara katarena gengrep chathaduna izat mangankhre hairi mawodugi mapuroibabu yuka hena ngawrba mioi tara katare aduna phajin punsinduna thambiraba matungna mapuroibagi mamangmaktada nupi adubu rep chathakibani rapist adugi maraktagi amadi police na phagatpa ngamkhre haina victim oirabi nupi amaduna Mufasis Police Station Tagalakhiba wakat amada phongdorakle hairi mara leirabasing adugi mathakta ain gi oiba thabak lokat pinaba aduna mahaki mapuroibaga loinana khuyek piduna police station asida wakat ama thangalakhi victim oirabi mawoduna rapist taraga teret adugi manungda miyo amadi masak khangi hairi makhoi tara teret ki mathakta Mufasil PS na FIR ama register tawduna makhata na thijinba hokre haukiba leba pokpa numita mapuroiba madi masa leirebi mawosina maki mapuroibaga loinana sayol gi oina phamba kaithel amadagi posai tekpa numidang da halakpada maki mapuroiba maki mitmangda saram sachatpa yungawbasing aduna mahakpu izat mangankibani haina police ta phongdoi hairi nopi aduna mapuroibaga loinana sayol gi oina hangdokpa khungangi kaithel adudagi numidangi matamda mayum tamna lakpada lambi da miyoi taratere aduna mahakpu thattuna thamki madugi matungna mapuroibabu phajin punsinduna thambiraba matungda makpu izat manganbikhibani haina phongdokiba wafam ama deputy inspector general Sudarshan Mandarna agency da pawdamki hauzik mawodu medical checkup ki damak mari lenaba center da thakre miyoi taratret adugi manungda nupi aduna masak khangba miyoi ama yorambadagi police na makpu phagatuna wangpong sathari thagdo asida miyoi adu chenaram labadi judicial custody da namsinkragani hainasu Mandarna phongdokhi Sairak sida National Commission for Women's na thagdo asiga mari lainana su moto case ma lokhatuna thijinba hokre commission asigi chair person Jharkhandagi DGP da Sarol Amathaduna Taudo Osigi Matangda Hanna Ministry of Home Affairs na Tokiba guidelines ki matuina thani gi manung investigation ki thaba khudima loisinanaba instruction pigadabani haina taksin ki sexual assault ka mari leinaba case khudima thani gi manungda thijinduna sairak pinaba honagadabani haibasi Home Affairs Ministry na Tokiba guidelines asida mayek singna palibani thagdo asiga mari leinana Jharkhanda sasan tawriba JMM na lusingba lengang asi lakpadagi state aduda nupi angang singbu izat manghanbagi thawdok kaya mathang hengalagle haina BJP na maral sikre state asida ain leitre haina yaningdaba phungdoki hainasu pauksi isna makhatana phungdorakle thank you